ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯊꯥꯗꯣꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯣꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯔꯦꯟꯁꯝ ꯇꯧꯕ ꯀꯥꯏꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥꯒ ꯈꯟꯅꯕꯒꯨꯝꯕ ꯑꯗꯨꯒ ꯆꯤꯅꯥꯒ ꯏꯟꯗꯤꯌꯥꯒ ꯈꯟꯅꯕꯒꯨꯝꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒ ꯈꯟꯅꯕꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯏꯟꯗꯤꯌꯥꯒ ꯈꯟꯅꯕꯒꯨꯝꯕꯗ ꯔꯦꯟꯁꯝ ꯇꯧꯅꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯀꯩꯁꯨ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯔꯝꯕꯗꯒꯤ ꯀꯛꯁꯥꯕꯤ ꯁꯥꯔꯀꯥꯟꯗ ꯋꯥꯆꯦꯞ ꯊꯥꯔꯀꯥꯟꯗ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯇꯝꯅ ꯀꯣꯏꯁꯟꯗꯅ ꯂꯩꯕ ꯂꯝꯗꯝꯁꯤꯗ ꯁꯤꯡꯒꯥꯏꯔꯀꯥꯟꯗ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯟꯁꯝꯒꯤ ꯁꯤꯁꯇꯦꯝ ꯆꯠꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯖꯔꯝꯒꯦ ꯃꯤꯌꯥꯝꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯟꯁꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯂꯥꯟ ꯍꯧꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦ ꯑꯃ ꯆꯠꯂꯦꯅ ꯈꯜꯂꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯙꯔꯅꯥ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯃꯇꯝ ꯍꯦꯟꯕ ꯌꯥꯗꯦ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯂꯪꯁꯤꯟꯗꯅ ꯂꯕꯔ ꯕꯨꯂꯦꯠ ꯂꯪꯁꯤꯟꯗꯅ ꯊꯨꯒꯥꯏꯕ ꯄꯣꯏꯕ ꯀꯥꯏꯕ ꯌꯥꯎꯕ ꯃꯤ ꯑꯁꯤꯕ ꯌꯥꯎꯕ ꯑꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯈꯣꯏꯅ ꯂꯕꯔ ꯕꯨꯂꯦꯠ ꯅꯠꯇ꯭ꯔꯒ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯀꯥꯟꯗ ꯃꯌꯨꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯐꯥꯎꯕ ꯍꯥꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯤꯡꯗꯅ ꯔꯦꯟꯁꯝ ꯇꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯂꯒ ꯇꯥꯜꯂꯤꯕꯁꯤꯗꯤ ꯑꯄꯪꯕꯅꯦꯅ ꯈꯜꯂꯤꯕ ꯄ꯭ꯔꯖꯥꯁꯦ ꯃꯉꯣꯟꯗꯒꯤꯗꯤ ꯍꯦꯟꯅ ꯁꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯕꯒꯤ ꯈꯔ ꯈꯥꯡꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯤ ꯁꯦꯝꯒꯤ ꯀꯩꯅꯣꯗ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯥ ꯑꯃꯗ ꯃꯤꯇꯤꯡ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯏ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯇꯤꯡ ꯑꯍꯨꯝꯂꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯌꯦꯛꯅ ꯁꯦꯡꯉꯒ ꯃꯈꯣꯏꯒꯤ ꯔꯨꯜꯗ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ MLA ꯍꯨꯝꯐꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ 10 ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯊ ꯈꯪꯗꯕ ꯃꯥꯅ ꯑꯄꯥꯝꯕ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏꯌꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯆꯤꯡꯗ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯔꯤꯂꯦ ꯆꯠꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯌꯥꯜꯂꯒ ꯆꯠꯄ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯁꯤꯐꯥꯏ ꯑꯃꯠꯇꯅ ꯀꯅꯥꯒꯨꯝꯕ ꯁꯤꯀꯨꯔꯤꯇꯤ ꯑꯃꯠꯇꯅ ꯃꯈꯣꯏꯗ ꯑꯄꯟꯕ ꯄꯤꯗꯅ ꯆꯠꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯅꯠꯇꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯁꯨ ꯇꯧꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯗꯤꯖꯤꯅꯦꯇꯦꯠ ꯀꯦꯝ ꯂꯩꯒꯅꯤ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯀꯛꯅꯕ ꯂꯩꯒꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯄꯥꯏꯅꯤꯡꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯀꯥꯟꯗ ꯆꯦꯟꯅꯤꯡꯕ ꯃꯐꯝꯗꯒꯤ ꯈꯨꯠꯂꯥꯏ ꯆꯦꯜꯂꯀꯥꯟꯗ ꯇꯝꯄꯥꯛꯇ ꯀꯥꯞꯄꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯏꯟꯗꯥꯏꯔꯦꯛꯂꯤ ꯁꯄꯣꯔꯠꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯏꯁꯤ ꯄꯔꯚꯦꯖ ꯀꯧꯕ ꯗꯤꯜꯂꯤꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯑꯝꯕꯦꯗꯀꯔ ꯍꯣꯁꯄꯤꯇꯥꯜ ꯆꯦꯟꯅꯕ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯟꯕ ꯉꯝꯃꯣꯏꯗꯧꯕ ꯂꯩꯔꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯃꯣꯏꯗꯧꯕ ꯂꯩꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯂꯝꯁꯤꯕꯨ ꯀꯟꯕ ꯉꯝꯃꯣꯏꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯤꯟꯖꯔꯔꯣꯏ ꯋꯤ ꯋꯥꯟ ꯁꯣꯚꯔꯦꯟꯇꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯕꯅꯤ ꯗꯤꯜꯂꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯏꯟꯗꯤꯌꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯀꯥꯟꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯤ ꯃꯔꯖꯔ ꯁ꯭ꯇꯦꯇꯁꯇ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤ ꯁꯦꯜꯐ ꯗꯤꯇꯔꯃꯤꯅꯦꯁꯟꯅꯤ ꯍꯥꯏꯅ
ꯄꯥꯝꯖꯕ ꯈꯤꯇꯪ ꯁꯦꯔꯩꯅꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯀꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯠꯇꯕ ꯀꯥꯇꯨ ꯀꯥꯔꯟ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯦ ꯖꯦꯁꯤꯅ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯔꯛꯀꯅꯨ ꯃꯁꯤ ꯃꯁꯥ ꯃꯁꯥꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯌꯥꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯏꯃꯥꯁꯤꯡꯅ ꯃꯗꯨꯒꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨ ꯏꯃꯥꯁꯤꯡꯅ ꯊꯦꯡꯅꯒꯗꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ प्रजा खुदिंमꯛꯅ ꯊꯦꯡꯅꯒꯗꯕꯅꯤ ꯏꯃꯥꯁꯤꯡꯒꯤ ꯗꯥꯏꯇ ꯅꯠꯇꯦ ꯇꯧꯕ ꯈꯛꯇꯕꯨ ꯃꯁꯤꯒꯤ ꯇꯥꯔꯛꯄ ꯏꯃꯥꯁꯤꯡꯒꯤ ꯃꯊꯧꯗꯤ ꯀꯔꯤ ꯊꯨꯡꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯤ ꯈꯔ ꯃꯥꯡꯉ ꯍꯦꯛ ꯍꯥꯠꯇꯣꯛꯍꯟꯕ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯤ ꯈꯔ ꯐꯥꯔꯒ ꯔꯦꯟꯁꯝ ꯍꯦꯛ ꯇꯥꯜꯍꯟꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯥꯟꯊꯦꯡꯅꯕꯗꯣ ꯃꯅꯤꯄꯨꯔ ꯃꯃꯥꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯊꯝꯖꯔꯝꯃꯤ ꯇꯨꯡꯗꯁꯨ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯤꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯅꯍꯥꯟ ꯄꯥꯡꯒꯜ ꯑꯃꯈꯛꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯈꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯉꯣꯜꯅ ꯄꯣꯛꯄꯅꯤ ꯃꯩꯇꯩ ꯅꯤꯉꯣꯜꯒꯤ ꯏ ꯑꯩꯈꯣꯏꯗ ꯆꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯀꯩꯅꯣꯁꯤꯅꯤ ꯃꯩꯇꯩꯁꯤꯅꯤ ꯇꯥꯡꯈꯨꯜꯁꯤꯗ ꯅꯥꯒꯥ ꯆꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯩꯇꯩ ꯂꯩꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯏꯍꯧꯗ ꯏꯁꯤ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯥꯌꯣꯛꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯅꯝꯍꯠꯀꯦ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯒꯦ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯕꯨ ꯊꯨꯒꯥꯏꯒꯦ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯦ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯗ ꯊꯣꯛꯀꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤꯅꯤ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅꯅ ꯈꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯀꯨꯀꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯃꯤ ꯑꯃꯈꯛ ꯊꯥꯖꯤꯜꯂꯛꯑꯀꯥꯟꯗ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯈꯛ ꯍꯤꯡꯕꯠ ꯁꯤꯡꯊꯧ ꯑꯃꯈꯛ ꯊꯥꯖꯤꯜꯂꯀꯥꯟꯗ ꯀꯛꯊꯠꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯃꯤ ꯌꯥꯕ ꯈꯔ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯄꯥꯁ ꯇꯧꯈꯤꯕ ꯃꯥꯅ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯗꯨ ꯀꯛꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯀꯛꯈꯤꯕꯗꯣ ꯃꯗꯨ ꯑꯩꯅ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯅꯤꯅ ꯊꯤꯟꯅ ꯇꯥꯛꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯂꯧꯗꯦ ꯃꯔꯝꯗꯤ ꯍꯤꯃꯠꯁꯤꯡꯅ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯏꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯐꯥꯎ ꯃꯁꯤꯡ ꯁꯨꯈꯤꯕ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯇꯧꯔꯛꯄ ꯅꯝꯐꯨ ꯁꯥꯁꯣꯟ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯕ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯦ ꯀꯔꯥꯏ ꯐꯥꯎꯕ ꯊꯝꯃꯁꯤꯒꯦ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯣꯏꯔꯁꯅꯨ ꯃꯗꯣ ꯀꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ 1951ꯗ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯇꯨꯡꯗ ꯆꯪꯉꯛꯄ ꯑꯗꯨꯈꯩꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯗꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ 1951ꯒꯤ ꯃꯃꯥꯡꯗ ꯆꯪꯉꯛꯄꯗꯨꯅ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯇꯝ ꯑꯅꯤꯁꯤꯅ ꯌꯥꯅꯔꯕ ꯇꯨꯡꯗ ꯁꯦꯝꯈꯤꯕ ꯄꯣꯠ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕꯗꯒꯤ ꯂꯝ ꯂꯩꯔꯝꯗꯕ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯈꯣꯏꯒꯤ ꯇꯥꯐꯝ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝ ꯇꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯒꯗꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯔꯃꯦꯅꯦꯟ ꯌꯨꯝ ꯑꯃ ꯇꯥꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯅꯥꯅ ꯉꯝꯍꯜꯂꯛꯄꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯁꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯛꯇꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯏꯜꯂꯨꯕꯗꯒꯤ ꯊꯣꯛꯂꯛꯄ ꯄꯣꯠꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯏꯅꯧ ꯅꯧꯅ ꯊꯝꯖꯔꯕꯗ ꯅꯣꯔꯋꯦꯗꯒꯤ ꯅꯨꯄꯤ ꯑꯃ ꯖꯦꯜꯗ ꯂꯩꯔꯤ ꯅꯣꯔꯋꯦꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯆꯪꯕ ꯃꯇꯝꯗ ꯃꯇꯝ ꯍꯦꯜꯂꯦ ꯃꯥꯒꯤ ꯄꯥꯁꯄꯣꯔꯠ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯂꯩꯔꯒ ꯐꯥꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯥꯔꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯑꯥꯗ ꯌꯨꯑꯦꯟꯗ ꯆꯠꯂꯒ ꯋꯥꯀꯠꯂꯤꯒ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏꯕꯁꯦ
ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯦꯅ ꯂꯥꯎꯔꯤꯕ ꯏꯁꯨꯁꯤ ꯏꯁꯇꯦꯠ ꯏꯁꯨ ꯑꯣꯏꯍꯟꯁꯤꯒ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯦ ꯃꯥꯅ ꯂꯥꯎꯗ꯭ꯔꯒꯁꯨ ꯏꯃꯥ ꯍꯣꯏ ꯈꯪꯉꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯀꯤ ꯑꯣꯏꯒꯗꯕꯅꯤ ꯏꯁꯇꯦꯠꯀꯤ ꯏꯁꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯏꯁꯇꯦꯠꯀꯤ ꯏꯁꯨꯅꯤ ꯏꯁꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯃꯊꯪ ꯏꯃꯥ ꯃꯌꯥꯝ ꯂꯥꯛꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯆꯪꯉꯛꯏꯕ ꯑꯩꯈꯣꯏ ꯁꯦꯟꯖꯥ ꯇꯥꯟꯅꯒ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯏꯁꯇꯦꯠꯀꯤ ꯏꯁꯨ ꯑꯣꯏꯒꯗꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯈꯜꯂꯀꯥꯟꯗ ꯆꯪꯉꯛꯏꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ प्रजाꯅ ꯊꯥꯖꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯆꯪꯉꯛꯄꯅꯤ ꯑꯩꯈꯣꯏ ꯋꯥ ꯍꯪꯉꯨꯔꯒ ꯂꯩꯊꯣꯛꯀꯦꯅ ꯆꯪꯉꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯅꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯃꯀꯣꯛꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯉꯨ ꯂꯥꯎꯍꯩꯗ ꯏꯃꯥ ꯉꯥꯝꯕꯤ ꯏꯃꯥ ꯔꯃꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯨꯡꯗ ꯃꯤ ꯈꯔ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯉꯛ ꯍꯥꯏꯒꯠꯂꯒ ꯆꯠꯂꯤꯕꯁꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ MLA-ꯁꯤꯡꯗꯨ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕ ꯃꯣꯏꯗꯨ ꯆꯝꯐꯨꯠ ꯆꯥꯔꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯇꯣꯠꯂꯒ ꯆꯥꯕ꯭ꯔꯥ ꯍꯥꯏꯕ ꯃꯣꯏ ꯆꯥꯛꯇꯣ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯣꯏꯅ ꯇꯧꯕꯗ ꯌꯥꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ MLA-ꯁꯤꯡꯗꯣ ꯃꯗꯨꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕ MLA-ꯁꯤꯡꯗꯣ matang jatuh berarti Chief Minister mula tu punya ni betul. Kerana yang lagi ando Chief Minister dikit tika ada lo, boleh pun ni boleh samina. Kalau orang tu lagi baru rumah Minister ini lagi mawa itu, mama singa lote ay betul kali tu. Adina, aku ini kali tu betul. Aku ini mangi bangang si, aku ini asam raipan di, pun jauh ni ay betul mah. Ini aceh petada bani, malam di angang moina thador pataragadi, angang ani mangi ay pataragadi. Manipur dah lagi pun asam raipan singa teraga, era meri di proses musida. Siapa mangang ani je rescue tu mana ba? Mati yang panggil ay na asam raipan tu na ay kapayay. Aduna, makoy na hayat kabani na, makoy ki makutagi ay di puki na logi ba ay kasi pun singa balay ba? Okey betul. Ato ba mo kuti ay koy di chief of the army tu na kuti sama pencang di balite ato tadi di aku kayo pergi drone na pom thada di balite missile ka di balite ato hay na singa maya mama pondora ito de madu kumbat si lokay mo je chief of the army je Manipur na layang mama ay koy na polo pulat sa pamapundat tingna pa mama pamapam erodi napubudang paya kan yung mupi maya na makadai ko di kupang na tara soro na ka soro ka singa tabani maramdi makoy ng bolo sa matanda mupi ma mapamdala ko da sige ba po pakihirahay ba nila aduna ato kung ba machintiba sin dito mo to officer o iba amo ogira sin jar kanda ako'y officer o iba sin katana hingi na kanba machintiba ato kung ba ani singo madu ako'y na paratang di ba matangin ato ba loy na hay ba GCC ka kusam na raga ako'y mayam na nang nangangi ko wado madudi ato ba matanda singoro ato ba matanda ng lalay na manipurima sinda ay katabali manipur ki pradana ay katabali manipur ki lay may katari ba nipun puti maka ay katabali madudi ay nangangi ba sila lalay na ay katabali ay na hujit ki chief of the army ko adoy ko ba ako'y na madu missile o na natraga CEO na people na natraga prime minister na natraga ako'y di chief minister da through to kanta ate yawalo ay na hay bagi tanda to longin na si ay bawa pang dito ay pagdari aduna ay ko'y si hujit lay di ba bibang sida kung halaga chen ba yada ba mangga du gorong chen ba yada ba ado bu thongpam di maninda sungan handana kajik ingkalaganda aranda tawri ba chief minister aranda tawri ba Manipur government aranda tawri ba India government mase Manipur da adumay na nanthat tawgada bo oiragadi merger agreement ki athal layhandra ba makoy ni inagi ba article su karinta pangthok pa laytra banina tunga na tarage na
ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯎꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯍꯟꯕ ꯂꯩꯇꯅ ꯇꯥꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯎꯊꯣꯛꯄꯒꯤ ꯁꯛꯇꯤ ꯑꯗꯨ ꯂꯩꯃꯤꯟ